ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯂꯧꯕ ꯃꯥꯏ ꯁꯦꯃꯤꯁꯇꯔ ꯋꯥꯏꯁ ꯈꯔꯒꯤ ꯑꯦꯛꯖꯥꯝ ꯉꯁꯤ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯈ꯭ꯔꯦꯀꯣ ꯀꯔꯝꯕ ꯁꯦꯃꯤꯁꯇꯔꯒꯤꯅꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯅ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯛꯀꯦ ꯑꯣꯟꯂꯥꯏꯟꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯔꯦ ꯉꯁꯤ ꯍꯥꯏꯗꯣꯛꯄꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤ ꯗꯥꯏꯔꯦꯛ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯅꯦ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤꯀꯣ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯌꯦꯡꯅꯕꯒꯤꯗꯃꯛꯇ www.manipur.nib.ac.in ꯗ ꯆꯪꯒꯗꯕ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯑꯗꯨ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯤꯡ ꯍꯥꯞꯄꯝꯃꯒꯦ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯉꯒ ꯂꯤꯡꯗꯨꯗ ꯆꯪꯉꯒ ꯅꯪꯒꯤ ꯔꯤꯖꯜ ꯑꯥꯎꯠꯇꯣ ꯑꯗꯨꯝ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯀꯔꯝꯕ ꯁꯦꯃꯤꯁꯇꯔꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯃꯦꯒꯤ ꯗꯦꯠ 10ꯗ ꯔꯤꯖꯜ ꯑꯣꯐ ꯗ BA ꯊꯥꯔꯠ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2018 ꯀꯣ ꯊꯥꯔꯠ ꯁꯦꯃꯤꯁꯇꯔꯒꯤ BAꯒꯤꯅꯦ ꯃꯥꯒꯤ ꯍꯧꯖꯤꯛ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯦ ꯁꯤ ꯑꯗꯨꯝ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯝꯅ ꯑꯗꯨꯝ ꯃꯌꯥꯝ ꯀꯣ ꯃꯥꯒꯤ ꯁꯤꯒꯤ ꯔꯤꯖꯜ ꯊꯥꯏꯁꯤꯗ ꯆꯪꯉꯅꯤ ꯅꯝꯃꯅꯤ ꯑꯗꯨꯒ PDF ꯐꯥꯏꯜ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯊꯟꯗ ꯑꯗꯨꯝ ꯑꯣꯄꯦꯟ ꯇꯧꯔꯅꯤ ꯀꯣ ꯃꯊꯟꯗ ꯑꯣꯄꯦꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯔꯣꯜ ꯅꯝꯕꯔ ꯄꯤꯔꯦ ꯅꯝꯕꯔ ꯑꯣꯐ ꯀꯦꯟꯗꯤꯗꯦꯠ ꯑꯦꯄꯤꯌꯔ ꯅꯝꯕꯔ ꯑꯣꯐ ꯀꯦꯟꯗꯤꯗꯦꯠ ꯄꯥꯁ ꯐꯤꯃꯦꯜ ꯃꯦꯜꯁꯨ ꯂꯣꯏꯅ ꯄꯤꯔꯦ ꯄꯥꯁ ꯄꯥꯔꯁꯦꯟꯇꯦꯖꯁꯨ ꯁꯤꯗ ꯄꯤꯔꯦ ꯅꯕꯦꯝꯕꯔꯗ ꯊꯥꯈꯤꯕ ꯑꯦꯛꯖꯥꯝꯗꯨꯒꯤꯅꯤ ꯃꯌꯥꯝ ꯀꯣ ꯁꯤꯗ ꯂꯣꯏꯅ ꯃꯥꯏ ꯔꯣꯜ ꯅꯝꯕꯔꯗꯣ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯅꯤ ꯁꯤꯗꯤ ꯔꯣꯜ ꯅꯝꯕꯔꯗꯣ ꯆꯦꯛ ꯇꯧꯔꯣ ꯌꯥꯝ ꯁꯥꯡꯃꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯔꯠ ꯁꯦꯃꯤꯁꯇꯔꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯔꯤꯖꯜꯗꯣ ꯌꯦꯡꯕ ꯌꯥꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯟꯅ ꯈꯪꯕ ꯀꯥꯡꯕꯨꯅ ꯈꯪꯉꯦ ꯈꯪꯗꯕ ꯀꯥꯡꯕꯨ ꯀꯣ ꯃꯦꯒꯤ ꯗꯦꯠ 7 ꯍꯥꯏꯗꯣꯛꯄ ꯔꯤꯖꯜ ꯏꯟ ꯀꯦꯃꯦꯁꯇ꯭ꯔꯤ ꯐꯥꯔꯁꯠ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯗꯤꯁꯦꯝꯕꯔꯗ ꯇꯧꯈꯤꯕꯗꯣ ꯃꯣꯏꯁꯨ ꯍꯥꯏꯗꯣꯛꯑꯦ ꯑꯗꯨ ꯔꯤꯖꯜ ꯑꯣꯐ ꯗ MTech ꯐꯣꯔꯠ ꯁꯦꯃꯤꯁꯇꯔ ꯃꯣꯏꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯏꯗꯣꯛꯄꯒꯤ ꯑꯞꯗꯦꯠꯅꯦ ꯃꯌꯥꯝ ꯁꯤꯁꯦ BA ꯊꯥꯔꯠ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕ ꯀꯥꯡꯕꯨꯗꯣ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯇꯦꯁ ꯇꯧꯔꯊꯥꯕ ꯀꯥꯡꯕꯨꯗꯣ ꯃꯣꯏ ꯔꯤꯖꯜ ꯑꯥꯎꯠ ꯇꯧꯔꯦ ꯑꯗꯨꯒ ꯄꯥꯁ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣꯀꯣ ꯑꯗꯨꯒ ꯕꯦꯁ ꯑꯣꯐ ꯂꯛ ꯊꯦꯡꯛ ꯌꯨ ꯕꯥꯏ